ꯇꯧꯖꯔꯤ ꯃꯣꯡꯒꯣꯜ ꯅꯠꯇꯅ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯔꯕ꯭ꯔꯣ ꯑꯩ ꯆꯥꯒꯦ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯑꯗꯨꯝ ꯊꯥꯕ ꯍꯧꯔꯦ ꯅꯦꯠ ꯈꯤꯇꯪ ꯌꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯋꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯌꯥꯎꯅꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯉꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯆꯠꯈ꯭ꯔꯒꯗꯤ ꯍꯦꯛꯇ ꯃꯤ ꯂꯥꯛꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯗ꯭ꯔꯤꯕ꯭ꯔꯣ ꯃꯤꯅꯤꯠ ꯃꯔꯤ ꯐꯥꯔꯦ ꯑꯦꯜꯕꯤ ꯍꯧꯕ ꯀꯅꯥꯝ ꯆꯪꯉꯛꯇꯦ ꯃꯌꯥꯝ ꯀꯁꯥꯔ ꯕꯥꯁꯀꯥꯟꯗꯤꯒꯤ ꯂꯨꯄꯥ ꯃꯥꯟꯕꯤ
ꯀꯁꯥꯔ ꯕꯥꯁꯀꯥꯟꯗꯤ ꯂꯨꯄꯥꯝꯕꯤ ꯍꯥꯏꯅ ꯐꯥꯎꯔꯤꯕꯅꯤ ꯃꯍꯥꯎ ꯃꯌꯥꯝ ꯈꯨꯕꯤ ꯑꯅꯤ ꯂꯥꯛ ꯀꯣꯃꯦꯟ ꯏꯕ ꯁꯪꯒꯗ꯭ꯔꯥ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯉꯁꯤ ꯐꯥꯔꯁ ꯂꯥꯏꯛ ꯔꯙꯦ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯊꯦꯡꯀ꯭ꯌꯨ ꯆꯤꯇ꯭ꯔꯥ ꯋꯦꯜꯀꯝ ꯉꯔꯥꯡꯁꯨ ꯆꯤꯇ꯭ꯔꯥꯅ ꯐꯥꯔꯁ ꯂꯥꯏꯛ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯄ꯭ꯔꯇꯥꯞ ꯁꯤꯡꯍ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯔꯤ ꯂꯝꯒꯤꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯪꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯆꯤꯇ꯭ꯔꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯃꯅ ꯔꯥꯙꯦ ꯔꯥꯙꯦ ꯑꯃꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯗꯤ ꯍꯥꯏꯔꯒ ꯑꯃꯇ ꯑꯦꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯆꯥꯛ ꯆꯥꯔꯕ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯑꯅꯤꯃꯛ ꯀꯩ ꯂꯝꯒꯤꯅꯣ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯨꯝꯁꯤꯒꯤ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤ
कारेन चोली के से नंदा अनिगा चंगैसिना हंगमसु खुमदे यामेन ताद्रे लोयन थबक चिन्नरबा कई Segi LB pele bo hai bendo joy joy awat pa ma sum lei oi hai thank you welcome bendo chaka chabi de bro mi ani ga chi changak pa juran dhabana pha khraba kaino pek pak law gidre bendo kari nyang chage kari mathen chage bendo bo sunupa keba ising hanggatna joy haiba phatene hamthana joy joy suna hanthana joy haiba phatene hanthana joy joy like to sambira bendo kalli haina kandalaga kaiba mula managa thongba chana loibata ngairi as kandalaga mula managa pai hauramni mula mara marakta hanga maru changhi di gyamen taramaro like thoganu ko ai okay kaino ani ga changamba bo juran dhabana pha harba kaino hausalam me ai okay hausalam
ꯇꯧꯔꯦ. ꯀꯧꯔꯧꯁꯦ ꯄꯨꯡꯈꯥꯏ ꯃꯅꯨꯡꯗ ꯉꯥꯛꯇꯪ ꯁꯦꯠ ꯇꯧꯒꯦ. ꯃꯩ ꯂꯩꯇ꯭ꯔꯣ ꯁꯤꯒꯗꯤ ꯂꯩꯅ. ꯑꯩ ꯀꯣꯜ ꯂꯥꯛꯏ. ꯃꯌꯥꯝꯇꯪ ꯂꯥꯏꯟꯗ ꯂꯩꯌꯨ. ꯋꯥꯎ ꯃꯩ ꯂꯥꯛꯑꯦ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯎꯄꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦꯇꯣꯝꯕꯤ ꯖꯣꯏ ꯖꯣꯏ. ꯃꯤꯅꯤꯠ 20 ꯐꯥꯗꯣꯔꯦ. ꯏꯆꯦꯇꯣꯝꯕꯤ ꯈꯨꯔꯨꯝꯖꯔꯤ ꯅꯧꯄꯥꯅ. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯐꯣꯇꯣ ꯊꯥꯡꯒꯠ. ꯀꯟꯈ꯭ꯔꯦ ꯃꯊꯪꯗ. ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯐꯖꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯩ ꯂꯨꯄꯥ ꯃꯝꯕꯤ ꯊꯣꯡꯉꯦ ꯀꯁꯥꯔ ꯕꯥꯟꯁꯀꯥꯟꯗꯤ ꯕꯖꯥꯔꯒꯤ ꯂꯨꯄꯥ ꯃꯝꯕꯤ ꯑꯅꯨꯋꯥꯒꯤ ꯂꯨꯄꯥ ꯃꯝꯕꯤ. ꯏꯆꯦꯇꯣꯝꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯅꯨꯡꯁꯤꯗꯀꯣ ꯍꯧꯖꯤꯛ ꯑꯦꯜꯕꯤꯗ ꯁꯦꯀꯦꯟ ꯍꯤꯔꯣ ꯑꯣꯏꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯕꯅꯤꯀꯣ. ꯄꯥꯟꯕ ꯃꯥꯜꯂꯤꯍꯦ. ꯆꯦꯇꯣꯝꯕꯤ ꯍꯥꯏꯔꯦ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯀꯧꯔꯦ ꯆꯦꯇꯣꯝꯕꯤ ꯍꯥꯏꯅ. ꯆꯦꯇꯣꯝꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯆꯦꯇꯣꯝꯕꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯆꯤꯇ꯭ꯔꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯏꯎꯄꯥ ꯀꯁꯥꯔꯒꯤ ꯂꯨꯄꯥ ꯃꯥꯝꯕꯤ ꯍꯥꯎꯕꯅꯤꯀꯣ. ꯍꯥꯎꯏ ꯏꯆꯦꯇꯣꯝꯕꯤ ꯍꯥꯎꯋꯦ. ꯏꯆꯦꯇꯣꯝꯕꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯖꯅꯤꯌꯦ ꯅꯧꯄꯥꯅ. ꯏꯆꯦꯇꯣꯝꯕꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯉꯁꯤ? ꯆꯥꯖꯔꯦ ꯑꯣꯖꯥꯕꯨ. ꯆꯥꯖꯔꯦꯗꯣ ꯈꯪꯖꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯪꯕꯅꯦ ꯏꯟꯗꯣꯟ. ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯊꯋꯥꯏ ꯌꯥꯎꯕꯣ. ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯍꯣ ꯑꯣ ꯍꯣ ꯍꯥꯎ ꯂꯩꯅꯥ ꯍꯥꯏ. ꯆꯦꯇꯣꯝꯕꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯍꯥꯟꯅ. ꯆꯥꯖꯔꯦ ꯑꯣꯖꯥꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦꯅꯦ? ꯆꯥꯖꯔꯦ ꯑꯣꯖꯥꯕꯨ ꯍꯣ ꯍꯥꯎ ꯂꯩꯅꯥ ꯍꯥꯏ. ꯊꯣꯛꯂꯨꯒꯦ ꯂꯥꯛꯀꯦ ꯑꯃꯨꯛ. ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ.
ꯏꯁꯨ ꯅꯨꯄꯥ ꯁꯦꯀꯦꯟ ꯍꯤꯔꯣꯒ ꯁꯦꯀꯦꯟ ꯍꯤꯔꯣꯏꯅꯤꯒ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯈ꯭ꯔꯦ ꯑꯩꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯤꯅꯤ ꯍꯥꯏꯔꯝꯂꯒ ꯂꯣꯛꯈ꯭ꯔꯦ ꯍꯤꯔꯣꯗꯣ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯕꯤꯗ꯭ꯔꯦ ꯑꯦꯜꯕꯤꯒꯤꯅꯤ ꯋꯥꯎ ꯑꯩꯒꯤꯗꯤ ꯄꯥꯟ ꯏꯔꯣꯜꯂꯦ ꯁꯦꯕꯣꯠ ꯆꯝꯐꯨꯠ ꯌꯦꯔꯨꯝ ꯉꯥꯔꯤ ꯉꯥꯄꯨꯡꯒ ꯆꯥꯔꯦ ꯆꯦ ꯇꯣꯝꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯆꯦ ꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯅꯧꯄꯥꯒꯤꯗꯣ हे राधे जय राधे जय राधे जय राधे प्रभु लाइक तौबियो इशू अवोइबनी रेबितान हा हाय नो खरे हरे कृष्णा प्रभु हरे कृष्णा प्रभु होजी कदाइदनो तोम्बी नाम नुपीनी अई चलगे अई तल्लेदा सही तारुगे रेबिता से कनानो इचे तोम्बी खंगद्रो इचे तोम्बी इशू वा अमदी हंगबनिको हंगुने बेंधौ हौजिक्ति बिहादने ओ बिहादा ओके यो मपान चप्पनिना खरा दुम चेक्सन चप्पिउ प्रभु करम कान हलकदोबनो बिहार दगिया बिहार टीम चलिरो मिंग कौगनुको कमेंट पाबदा ओके ओके बेंधौ इचे तोम्बी रेबिता से खंगद्रो फेसबुक की इटाली खंगदेबो सुनुपा सितारे मिंग कौबगी बेंधौ बेंधौ इचे तोम्बी रेबिता ने थोइजे खंगद्रो मीडिया मंगा ने खुबी ना अहुम गले लेनारो औ मनिए लेनानी बेंधौ लेनानी इचे तोम्बी लेनानी लेना लेगी लेनादा तोंबा नुंबनी करी हाइगे इशू नुपा ओझा मंगोल काका इबुंग फजहरे
ꯑꯣꯖꯥ ꯃꯪꯒꯣꯜꯅꯦ ꯀꯀꯥꯅꯦ ꯏꯕꯨꯡꯅꯦ ꯃꯤꯡ ꯑꯍꯨꯝꯅꯤ ꯚꯥꯂꯣ ꯚꯥꯂꯣ ꯅꯨꯡꯁꯤꯍꯦꯗ ꯅꯨꯡꯁꯤꯍꯦꯗ ꯃꯤ ꯑꯃꯅꯒ ꯃꯤꯡ ꯑꯍꯨꯝ ꯊꯣꯟꯕꯤꯔꯛꯄꯒꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯁꯤꯕꯨ ꯀꯥꯎ ꯉꯝꯕ ꯖꯥꯠꯂꯕ ꯏꯆꯦ ꯇꯣꯝꯕꯤꯅ ꯐꯤ ꯊꯥꯔꯛꯇꯦ ꯍꯥꯏꯗꯅ ꯂꯥꯏꯅꯥꯗꯣ ꯄꯩꯅ ꯂꯩꯔꯝꯃꯤ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯇꯣꯝꯕꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯀꯀꯥ ꯏꯕꯨꯡ ꯌꯥꯝ ꯐꯖꯩꯌꯦ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯇꯣ ꯃꯣꯡꯒꯣꯜ ꯀꯧꯔꯅꯤꯀꯣ ꯏꯕꯨꯡ ꯑꯣꯖꯥ ꯍꯣꯏ 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 ꯕꯤꯅꯥꯎꯅ ꯀꯧꯅꯤꯡꯕꯗ ꯁꯨꯝ ꯀꯧ ꯅꯁꯨꯗ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯅꯁꯨꯗꯤ ꯋꯥꯔꯧꯕꯁꯨ ꯍꯩꯖꯗꯦ ꯆꯤꯠꯇꯣꯝꯕꯤ ꯑꯩꯗꯤ ꯅꯍꯥꯟꯁꯤꯒ ꯂꯥꯛꯄꯗ ꯃꯄꯥꯗꯣ ꯑꯩꯅ ꯏꯁꯨ ꯅꯨꯄꯥꯁꯨ ꯂꯥꯛꯂꯤ ꯍꯥꯏꯅ ꯀꯧꯕꯗ ꯈꯨꯝꯗ꯭ꯔꯤꯅꯦ ꯚꯥꯂꯣ ꯕꯣꯛꯁꯦ ꯈꯨꯠ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯑꯍꯤꯡ ꯊꯦꯡꯉ ꯊꯦꯡꯉ ꯈꯣꯏꯃꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯦꯠꯄꯅ ꯌꯥꯗ꯭ꯔꯕ ꯈꯨꯠꯇꯣ ꯃꯤ ꯈꯟꯅꯕ ꯈꯥꯝꯂꯨꯕꯒꯤ ꯐꯩ ꯐꯩ ꯃꯤ ꯈꯟꯅ ꯆꯪꯕ ꯍꯪꯅꯕ꯭ꯔꯣ ꯑꯍꯟ ꯅꯪꯅ ꯃꯤ ꯈꯠꯅꯕ ꯈꯥꯝꯕ ꯀꯤꯖꯗꯦ ꯈꯥꯝꯒꯅꯨ ꯀꯤꯖꯩꯗ ꯈꯥꯝꯒꯅꯨ ꯍꯥꯏ ꯑꯃꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯑꯍꯟꯊꯪꯗ ꯅꯤꯄꯥ ꯑꯣꯜꯂꯒ ꯆꯪꯉꯨꯔꯕ ꯀꯩꯅꯣ ꯃꯤ ꯅꯤꯄꯥ ꯈꯠꯅꯕꯗ ꯈꯥꯝꯃꯨꯔꯤ
ꯂꯩꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯅꯨꯄꯥ ꯇꯤꯀꯨꯠ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯏꯁꯨ ꯅꯨꯄꯥꯗꯤ ꯈꯪꯂꯝꯒꯅꯤ ꯏꯁꯛ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯑꯩꯁꯨ ꯅꯨꯄꯥ ꯈꯪꯂꯝꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯌꯥ ꯆꯦꯇꯣꯝꯕꯤ ꯑꯩꯒꯤ ꯃꯊꯦꯜ ꯍꯣꯁꯇ ꯍꯪꯉꯨ ꯀꯟꯗꯜꯂꯥꯒ ꯍꯪꯒꯥꯝ ꯃꯅꯥꯒ ꯊꯣꯡꯉꯦ ꯆꯦꯇꯨꯝꯕꯤ ꯍꯥꯍꯥ ꯅꯣꯛꯈ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗꯁꯨ ꯀꯞꯅꯤꯡꯕꯅ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯉꯥꯡ ꯃꯆꯥꯗ ꯐꯨꯔꯤꯔ ꯍꯥꯏꯕ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯤ ꯀꯔꯤ ꯏ ꯄꯥꯎ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕꯖꯥꯔ ꯀꯝꯗꯧꯒꯦ ꯗꯨꯀꯥꯟ ꯃꯤ ꯏꯆꯪ ꯆꯪꯉꯛꯇꯦꯗ ꯏꯆꯦ ꯇꯣꯝꯕꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯖꯥꯔ ꯀꯝꯗꯧꯒꯦ ꯀꯨꯝꯁꯤ ꯀꯩꯗꯧꯔꯤꯅꯣꯅꯦ ꯏꯃꯥꯏꯄꯦꯝꯃ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯕꯅꯥꯎꯒꯤ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯑꯃꯅ ꯁꯥꯟꯅꯕꯗ ꯌꯥꯝ ꯊꯤꯅ ꯐꯨꯔꯛꯄ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝꯗꯁꯨ ꯇꯥꯛꯇꯕ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯎꯕꯗꯒꯤ ꯇꯥꯇꯣꯟꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯐꯨꯕꯅꯤ ꯃꯃꯥꯟꯙꯧꯅꯁꯨ ꯑꯣ ꯂꯩꯅꯥ ꯆꯥꯛꯀꯧ ꯆꯠꯄ꯭ꯔꯣ ꯍꯥꯏ
ꯑꯣ ꯑꯉꯥꯡꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯦꯅ ꯇꯧꯔꯤꯔꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤꯁꯨ ꯌꯥꯝ ꯇꯧꯅꯔꯤꯁꯦ ꯀꯩꯗꯧꯔꯒꯦꯗꯨꯕꯣ ꯅꯦ ꯌꯥꯗ꯭ꯔꯀꯥꯟꯗ ꯃꯤ ꯂꯩꯇꯦ ꯃꯅꯤ ꯆꯤꯠꯇꯣꯝꯕꯤ ꯅꯦꯠ ꯌꯥꯔꯀꯥꯟꯗ ꯃꯤ ꯂꯩꯇꯦ ꯂꯥꯏꯛ ꯗꯟ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯅꯣꯡꯃ ꯊꯥꯔꯛꯀꯦ ꯏꯁꯨ ꯅꯨꯄꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯍꯣꯏ ꯑꯉꯥꯡꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯍꯧꯅꯕ꯭ꯔꯅꯦ ꯃꯣꯏꯗꯨ ꯀꯔꯝꯕ ꯃꯤꯖꯥꯠꯅꯣ ꯑꯗꯨꯕꯨ ꯋꯥꯔ ꯃꯥꯜꯂꯦ ꯑꯣꯖꯥꯁꯦ ꯋꯥꯗꯦ ꯋꯥꯀꯔ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯁꯤꯗꯤ ꯂꯨꯀꯦ ꯄꯤꯗ꯭ꯔꯤꯀꯣ ꯀꯥꯏꯗ ꯂꯥꯏꯛꯁꯦ ꯄꯤꯗꯣꯏꯅꯣ ꯈꯪꯗꯅ ꯋꯥꯗꯦꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯋꯥꯗꯦ ꯑꯉꯥꯡꯗꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯣ ꯇꯥꯔꯒ ꯑꯩ ꯀꯞꯅꯤꯡꯉꯤ ꯑꯗꯨ ꯀꯟꯅ ꯐꯨꯕꯤꯕ꯭ꯔꯥꯅꯦ ꯋꯥꯀꯔ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯌꯨꯝꯗ ꯄꯤꯔꯛꯂꯒ ꯑꯉꯥꯡꯗꯣ ꯇꯝꯂꯤꯝꯃꯤ ꯇꯨꯏꯁꯟ ꯁꯥꯎꯕ ꯐꯔꯒ ꯇꯥꯜꯂꯤꯅꯤ ꯊꯤꯜꯂꯤꯅꯤ ꯇꯧꯕ ꯐꯔꯒ ꯊꯤꯜꯂꯤꯅꯤ ꯕꯣꯛ ꯀ꯭ꯋꯥ ꯆꯥꯒꯦꯀꯣ ꯍꯥꯏ ꯆꯥꯎ ꯊꯋꯥꯏꯅ ꯄꯥꯝꯕꯅꯤ ꯆꯥꯕꯤꯌꯨ ꯑꯣꯀꯦ ꯏꯕꯣ ꯗꯤꯌꯥꯁꯦ ꯀꯥꯏꯒꯤꯅꯣ ꯕꯦꯟꯙꯧ
ꯗꯤꯌꯥ ꯍꯣꯏꯖꯥ ꯅꯤꯡꯉꯣꯜ ꯒꯨꯍꯥꯇꯤꯗ ꯂꯩ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯇ꯭ꯔ ꯌꯦꯡꯉꯨ ꯍꯥꯏ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯦ ꯎꯏꯕꯒꯤ ꯁꯤ ꯇꯥꯔꯦꯀꯣ ꯍꯥꯏ ꯃꯤ ꯂꯩꯇꯕꯁꯤꯒꯗꯤ ꯎꯏꯅꯤꯡꯉꯦ ꯑꯦꯜꯕꯤ ꯊꯥꯔꯒ ꯎꯏꯕꯗ ꯐꯖꯈ꯭ꯔꯦ ꯎꯏꯅꯤꯡꯉꯦ ꯃꯤꯁꯨ ꯂꯩꯇꯦ ꯁꯦꯀꯦꯟ ꯍꯤꯔꯣ ꯃꯥꯜꯂꯦ ꯋꯥꯀꯔ ꯋꯦꯜꯀꯝ ꯍꯥꯏ ꯆꯦꯇꯣꯝꯕꯤꯅ ꯈꯪꯕ꯭ꯔꯥ ꯅꯣꯡꯃ ꯀꯨꯅꯜ ꯍꯥꯏꯅ ꯆꯪꯂꯛꯄꯗꯣ ꯈꯪꯉꯦ ꯃꯥꯛꯂꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯣ ꯇꯔꯄꯣꯟꯒꯤ ꯑꯃ ꯂꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯦꯠꯁꯤ ꯃꯕꯨꯛ ꯐꯩꯗꯥ ꯍꯥꯏ ꯅꯦꯠ ꯃꯕꯨꯛ ꯐꯕ ꯅꯨꯃꯤꯠꯇ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛ ꯀꯧꯕꯅꯤ ꯍꯥꯏꯔꯝꯂꯒ ꯁꯦꯀꯦꯟ ꯍꯤꯔꯣ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯁꯨ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯦꯀꯦꯟ ꯍꯤꯔꯣꯅꯤ ꯍꯤꯡꯈꯔꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯦꯀꯦꯟ ꯍꯤꯔꯣꯅꯤ ꯐꯪꯈ꯭ꯔꯦ
ꯍꯥꯟꯅ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ? ꯀꯅꯥꯝꯇ ꯂꯥꯛꯂꯣꯏ ꯃꯤ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣꯏ ꯂꯥꯛꯑꯣꯏ꯫ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ? ꯀꯅꯥꯝꯇ ꯂꯥꯛꯂꯣꯏ ꯃꯤ ꯍꯣꯏ ꯍꯣꯏ꯫ ꯑꯩꯅ ꯃꯤꯒꯤ ꯆꯠꯇꯕꯅꯤ ꯑꯩꯗꯤ ꯃꯤ ꯂꯥꯛꯑꯔꯣꯏ꯫ ꯁꯣꯟꯗ ꯃꯤ ꯑꯅꯧꯕ ꯃꯌꯥꯝ ꯊꯥꯕꯁꯤꯒ ꯆꯠꯅꯔꯤꯁꯦ ꯃꯩꯅꯦ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯗꯣ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯂꯩ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏ꯫ ꯅꯦꯠꯁꯤ ꯌꯥꯝ ꯐꯩ ꯉꯁꯤꯗꯤ ꯑꯥꯎ ꯃꯅꯤ ꯆꯤꯠꯇꯝꯕꯤ ꯅꯦꯠ ꯌꯥꯝ ꯐꯩ꯫ ꯁꯞꯄꯣꯔꯠ ꯇꯧꯅꯔꯤꯕ ꯑꯃꯒ ꯑꯃꯒ ꯇꯧꯅꯔꯤꯅꯤ ꯃꯅꯤ ꯃꯅꯤ꯫ ꯋꯥꯎ ꯂꯥꯛꯆꯔꯦ ꯀꯀꯥ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯀꯀꯥ ꯀꯨꯏꯔ ꯂꯣꯏꯁꯤꯜꯂꯅꯤ ꯇꯨꯝꯅꯤꯡꯉꯦ ꯃꯤ ꯂꯥꯛꯇꯗꯨꯒ ꯇꯜꯂꯦ꯫ ꯏꯄꯥꯒꯤꯁꯨ ꯂꯥꯎꯕ ꯃꯈꯣꯏꯗꯨ ꯀꯔꯤꯅꯣ? ꯆꯦꯇꯣꯝꯕꯤ ꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯑꯋꯥꯠꯄ ꯑꯃ ꯁꯨꯝ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯅꯦꯠ ꯌꯥꯗꯕ ꯃꯤ ꯂꯩꯇꯕ ꯀꯣꯃꯦꯟ ꯄꯤꯕ ꯌꯥꯗꯕ ꯀꯣꯃꯦꯟ ꯇꯥꯗꯕ ꯅꯣꯛꯎ 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 ꯅꯣꯛꯎ꯫ ꯑꯩꯈꯣꯏ ꯍꯦꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯂꯥꯏꯞꯇ ꯂꯩꯖꯔꯤ꯫ ꯃꯤꯅ ꯑꯩꯅ ꯃꯤ ꯀꯧꯕꯗ ꯃꯪꯒꯣꯜꯅꯠꯇ ꯑꯦꯜꯕꯤꯗꯣ ꯎꯏꯅ ꯂꯩꯕꯅꯤ ꯀꯣꯃꯦꯟꯁꯨ ꯄꯥꯗꯦ ꯍꯥꯏꯔꯛꯑꯦ ꯅꯦꯠꯁꯨ ꯍꯥꯏ꯫ ꯍꯣꯏ ꯂꯩꯅꯥ ꯅꯦꯠ ꯌꯥꯔꯀꯥꯟꯗ ꯊꯣꯛꯑꯕ ꯇꯥꯔꯦ ꯂꯥꯏꯞꯇ ꯂꯩꯖꯔꯤ꯫
ꯑꯣꯏꯅ ꯂꯩꯕꯅꯗꯤ ꯍꯣꯏ ꯂꯥꯏꯅꯥ ꯌꯥꯔꯀꯥꯟꯗ ꯊꯣꯛꯄ ꯃꯥꯜꯂꯦ ꯒꯨꯔꯨꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯦꯡꯀ꯭ꯌꯨ ꯆꯦꯇꯣꯝꯕꯤ ꯑꯣꯏꯗꯕ ꯅꯦꯠ ꯀꯣ ꯑꯋꯣꯏꯕꯅꯤ ꯑꯣꯀꯦ ꯑꯩꯒꯤ ꯑꯦꯜ ꯕꯤꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯇ ꯅꯣꯜꯂꯨꯛꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯈꯨ ꯑꯃꯇꯪ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯃꯪꯒꯣꯜ ꯅꯠꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ ꯆꯦ ꯇꯣꯝꯕꯤ ꯑꯣꯏꯗꯕ ꯅꯠꯇꯦꯀꯣ ꯑꯋꯣꯏꯕꯅꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯈꯦꯆꯤ ꯈꯦꯆꯤ ꯆꯥꯏ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯍꯦꯛ ꯍꯦꯛ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯃꯤꯠꯀꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯑꯋꯥ ꯑꯅꯥ ꯐꯣꯡꯗꯣꯛꯅꯁꯤ ꯕꯦꯙꯧ ꯂꯩꯅꯥ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯕꯦꯟꯙꯧ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯂꯣꯏꯔꯝꯃꯦ ꯑꯧ ꯕ꯭ꯂꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯂꯥꯛꯎ ꯕ꯭ꯂꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯔꯁꯤꯀꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯆꯦꯅꯦꯜꯕꯨ ꯂꯥꯛꯑꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯦꯠꯁꯦ ꯌꯥꯔꯗꯤ ꯊꯥꯗꯅ ꯂꯣꯏꯁꯤꯟꯈꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯕꯦꯟꯙꯧ ꯇꯨꯠ ꯍꯥꯏ ꯕꯦꯟꯊꯧꯅ ꯅꯁꯨꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯅꯦ ꯕꯦꯟꯊꯧ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇꯒ ꯎꯅꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯛ ꯂꯥꯛꯀꯦ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯏꯁꯂꯥꯝ ꯒꯨꯗ ꯅꯥꯏꯠ ꯎꯄꯥꯏ ꯎꯄꯥꯏ ꯁꯪꯂꯩ ꯂꯩꯔꯔꯣꯏ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯋꯦꯜꯀꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯃꯤꯟꯅꯁꯤ ꯀꯣ ꯍꯦꯝ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯨꯗ ꯅꯥꯏꯠ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯁꯤ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯎꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯂꯥꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯒꯤ ꯉꯥꯏꯕ ꯑꯦꯜꯕꯤ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯦꯟꯊꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯄꯦꯜꯂꯦ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯕꯦꯟꯙꯧꯅ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯕꯥꯏ ꯕꯥꯏ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ ꯆꯤꯇ꯭ꯔ ꯂꯥꯛꯑꯝꯃꯒ ꯆꯪꯉꯛꯀꯦ ꯍꯥꯏꯔꯒ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯣ ꯇꯨꯝꯃꯝꯃꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯃꯪ ꯃꯪꯉꯁꯤ ꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯕꯦꯟꯙꯧ ꯅꯁꯨꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕ ꯕꯦꯟꯙꯧꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛ ꯀꯥꯎꯖꯔꯣꯏ ꯑꯋꯣꯏꯕꯒꯤ ꯋꯥꯈꯜ ꯏꯕꯦꯝꯃꯒꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕꯅꯤ ꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯝꯃꯤ ꯃꯈꯩꯗꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯝꯒꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯀꯣ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯁꯨꯝ ꯃꯪꯕꯤꯔꯣ ꯃꯥꯒ ꯑꯩꯒ ꯏꯕꯦꯝꯃꯒ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯅꯨ ꯀꯅꯥꯝꯇ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ